Amazing Bible Prophecy Ministry na taran oksari lagliba Monday habidi April ki tang nipan 2024 asida North America amasung America gi mafam kharada solar eclipse sujagron thokne haina kanna pawse kya da phongnari aduga kanaguma YouTube kharada isogo paw sandopa singna akiba warning camerum prithibi gi aroiba April 8 gi prithibi gi aroiba oiragani tholagani habina singba mayam da akibo paw kya plum sandokna YouTube ta sandopa tari hariba se biblically chumbra the Bible gi prophecy gi matu ina chumbra lambra habdi gi maram da koi khara naina minasi ahan bada iswa da pathana tawse sagada lebi payam thagasare ekhoina laliba mande numita America da solar eclipse hari sujagon thokne hai masi Bible gi mengda masi chumbra lanbra hariba sina prithibi ga roibo egini habise chumbra lambra habdo naina gani masi da thawai sangmado pibiduna tari bisna khujing da chu ngang leba engonda suloina biu Prabhu Jisu Christ gi minda khurumjari amen ekoi aham bada solar eclipse se karam bajaga America hari North America amasung United States USA ki karam mafamda mapung phana tawgani habdo ekoi yengminasi nakoina screen da uriba angang bogi pareng chaliba je masi da dot lairiba mafam sing asida mapung phana solar eclipse hari sujagron ugoda mafam ni aduga 80% 60% 40% 20% thari mafam sing adana magi sang asigi matungna khara ugani aduga hariba mafam sing du maroina North America gi khona Mexico gi mafam ani lere ada USA gi na Dallas aduga Ancanas ada Indianapolis aduga Cleveland New York ki Buffalo haiba adu Montreal haiba mafam sing asida solar eclipse mapung phan u phangani adudagi khaga chathok mafam dana partial oina haidi macha khara uba phangani haina sumaina hoigi NASA gi report ki matungina hairi aduna 100% gi mafam sina mapung phan ugani atuba atak mafam sina macha ugadabani hairibdo khoi yengbiu aduga masida sumna hai April ki tang nipan 2024 ki 24 da adi mapung phaba solar eclipse ase North America gi Mexico dagi horagani aduga mathang United States samsung Canada satkani hai adu mapung phaba solar eclipse South Pacific Island gi adi ocean dagi horakani hai adu masi North America ngasai Mexico haibje Mexico gi samudra khongban jide horaga maroina mokhoi gi pungpham da pung 13 gi minute tare tagi horakani hai adu mai toroga sum satkani hai ko masi Mexico dagi lakani United States ki Texas adu Oklahoma Arkansas Missouri Illinois adu Kentucky Indiana Ohio ada Peninsula Bia New York Vermont New Hampshire adu men hari mafam singda ugani adu mapam khara haidi Tennessee Michigan gi mafam khara da ju aduna mapam phaba solar eclipse uba phangani hai ko adudagi hariba eclipse asina Canada satkini Canada gi Ontario ade mathang Quebec New Brunswick ade Prince Edward Island ade Cape Breton haiba mafam singda chalaga sum aduga North America gi sumaina adagi Atlantic gi Newfoundland ko Canada haiba mafam 6 pm sumaina sum satkini haina masi nasana haibidi matungna ekhoin haibini haiba solar eclipse ki manungda kari tawgun haibdo khonyengbe san haibidi khudamana European gi Center for European Nuclear Research ko haiba mafam de san ni mokoi gi French ki lon de gi maji samna irakne du English ki chana de haiba matam dis da ju mokoina solar eclipse soringe matangda mokoina karigumba mokoina large hadron haiba collider asigum je thadoga masina god particle adi atom gi manungda subatomic particle myam yaure haiba sing manungda mo god particle haiba quite gi pikpo me yawe masi yam pikpone haiba se masina kari kaidawba ngami haiba sida kari laibra masing manungda kari experiment laibra haiba du kidama masi mokhoi test tawguni hai masi sanna ko aduga nasana ju haiba matam je rocket ahum thagat kin hai rocket ahum thagat tuje kari kidam tan haiba rocket sing asina thagat tujina mokhona thali manungda haidi solar eclipse solingai manung sida haidi magi saigi solar eclipse na ptv jaga mamanba jaga haiba manung asida khoi nusiki ko atmosphere haibida ionosphere da kari masina ithilpi bre haibdo du yengai gi dam mokhona thagat pani hai adu haiba matam asida ju devil comment aina khangna baje
ꯑꯩꯈꯣꯏꯅ solar eclipse ꯊꯣꯛꯄ matam asidagi prithvi tamna masi hujik paisle hamni masi chawrana khone April 24 side gumba prithvi da yaiba yai kana khone youtube to gumba mayam yeng ko adugumba do adugumba masina je lakpa tharasu masi yaibina prithvi loigadam nate bible habi matune di prabhu jisuna ani shuba lakuna prithvi loigadam ne adugi damte de khona christian hoiba khone de kaisu kininga leite adubu hairiba solar eclipse thokpa matamda akoi di prithvi dagi light year 300 light year lapa khona supernova habse masi khoi punsi da ko adi lifetime da nova haiba nova pokhaiba se masi haiba se ubo phangani na asmaina na sana zu mo khoi hai fox tv gi matung na asmaina hai aduga haiba eclipse na kari kari thon ba bage habse kari ama ta thon ba bage haiba matan dom khoi paw gi matuna sikata haiba khoina Kauching mangba bak hai di tin makhal asina America da lakhani hai masi full oina ko masi mana lakhadu je keno hai di millions trillion khamrum ko masina America da mapong khuding da America gi mapong khuding da masina sandokane hai sida NBC News gi matuina billions of cicadas will emerge in the USA this year in a rare double brute event hai masi manung da lokane hari basina mukoina lakho matamda makhoi yamna masnag lamba chokimati arang khorang boko aduga masa popigi yamna masa popigi matamju oiba masina maram hoidana America da yamna mang ta thokane hari mukoina mang ata to thokadaba se masi khoina amohna sengat pabu ngamoi haina mukoina pau khara da masi sumba yai aduga scientific oiba event sing actually jungmane adugo aduna tabasing asde koina exactly haibang amde adu bible gi prophecy sing de koina youtube ta aina screenshot logjarakni adu dagi samai ko khara yingmina simasida sida ko why April 8 solar eclipse is a huge sign from God kana gumba koina procession 1 gi shoyo pausan do ko mission de masi bible prophecy patna khangdeba mission de masi achau khudam amani shordegi ko urgent warning ko yamna atuba gi oba koina section buwa haibni ko masina malam prithvi se loiga dawra haibna singba asi mokoina hai adu mathang da jo hairi basina hai prithvi se loiga dabra adu red heifer adi angang ba salaba ngaksang ba salaba je masina Armageddon hadi bible da hairamba Armageddon ado April 2016 da masidagi thon ga dawri brasine aseng madi red heifer je mari lena thaina ma Israel matanda angang ba sanlaba haidi popu thongdriba se kai gi tamuk tano khoi amang asoi mi asiba apod akonogumba yumgi amang asoi kari kra sengdokpo matamda khoina maitei gi daina taren tawroga ising pungi ising mana tawroga khoina yum sengdokpo dumaina bible gi jo dumaina hairiba red first gi sacrifice tawroga masi gi tharani ullawrani uttum ising thapaga dugu sengdokpo gi thabakta adu sinabne adu bible gi prophecy ga se gi mari lene de asumaina hai aduga sidam hai adumna 3D 5D ko split is here hai ko masida 3D 5D je ani je khaidong na gana habdi sida habdi kana khoi prithvi je thadoga koina 5D gi mafam oi bhairi koina sarga sida khoi chalagani hamni ko masina aroiba matam oigni oiga dawri bra haina sina masi youtube channel am da hai aduga koina Trump na ju smaina hai don't go out on April 8 2024 even up 2024 to thokanu haide basina 2025 solar eclipse na aroibo oige dawri bra bible number si yamna sengi haina smaina hai sida 1.1 lakh view ko yeng ko sida ina screenshot lo ngasin ni gi mamang dani adugo sida mai solar eclipse amsung red heifer sacrifice khona angang masalaba katpa amsung solar eclipse tawasna masi red heifer je khai de kali huji moina Israel da kan ngai gi tawbni ko do haire bisina prithvi gi aroibo oigedra haibni masi sida aduga final warning for USA gi da makanmo warning hai end times prophecy aroiba matam adi solar eclipse hokotin America da yamna kiba haini kanawam khare da sumba messaging yenga America da mi leibisni kari thokada ga tak tang ningnare akoi sigedra du tawdra haina ningnare sigma thole aduga Pope Francis na sai don't go out on April 8 ko April 8 that mapan thokon hai ham ko done April 8 kari thogani the tragedy will come upon us ko ekhoi da ko
khudong thiba thokani adan mapan thokanu sini masida haise aduga top YouTube channel na this is spooky ko mas yamna akibagi masang ne aduna kana gumba amana aroibagi matangi prophecy kana amtan udi hairi nasana masi solar eclipse thokani habje masina maram oiduna masina confirm tawdribo pitibi aroibo lakani habje kana amtana khangdi hai ado koin masi sumaina hai aduga April light kari thokani haje ko masi aikoina khangdraba aikoina insane de ngawbigi masak oro prophecy goiba thodokse lakli ana sumna hai aduga angakpo kyamrum thokli aduga April 8 ta solar eclipse na ko world war lakadura antichrist aduga strengthening happening haibin thokkadra antichrist lakani christian one na the antichrist lakani haina hairibneba aduga asengbai antichrist di hana num daibni hujiksu lairibni mon individual amo ina hai bible prophecy na andi adu haibin nate do sigi maram du na kon yeng ngade ai YouTube cheta meam thaga kramin danen gi adu revelation gi loina chapter khuding maki khona padana naina gi haragadi ai YouTube te channel da ko playlist chango danen aduga revelation adu da na koina loina phangani phajana adu khoni yeng chiko hariba ngasi gi hujik sandoiba prophecy meam de ke do ham na krai di gi lakno haiba matam da khona khara phangeba prophecy phongdok bi taruki train thotram de dai English ta ju ijarabni Manipur ta ju ire aina Manipur jan parake matam engo yaw masa aduna taruk subus tum to hang to ko matam da aino yengo akan ba johara ba ma thole namin samtu na saba phigumna musile aduga thana igumna ngangle akan ba nungsina hai pambinik pada hai na hairol ken bagumna atyagi thom saksing malem da tare han masida piri ba prophecy je kaino kana prophecy je han bata kai do kani hane propositional acting man am da kan majora ba to kani adugi mathangda numit mangani aduga thana igum no oigini haibne ba adugi mathangda thawam sa amu atyari gi thawam sak ta kani hane jwara ba sign mari ni ko masi mathang thangna lakadabne ba hoji masi baiban hai aduga Matthew 24 gi 29 da awana gi numising adugi hek matungda numit pu mamsanangani aduga thana masai mangan piroi thom chasina atyari gi tarakani mahang atyagi nomodongi pangal sing nikhan gani haje masida haje tribulation adi masigi tribulation de 538 and 1790 aki matamda roman catholic pithibda dominant oiraga europe ta pam matamda christian singbu bible paba gi dam tumna hatkiba adugi matamdo aduda hamne adugi matamda adu hari matamdo ison tensalan gani hamne Matthew 24 no kon padan pare khangane adai 1790 gi mamang basi khakarang khana loiseleba adugi matamda basi adugi heng matungda basi tholakane hamne basi da thokde event ko earthquake ki disi yaude adu basi numit mangwani tha ju igum ngangani hamni aduga atyari gi thawam sak tarakane hai aduga joel maroina huji kanna hairi bi joel gi 2 gi 31 jine huji anna protection walls na masi wopak sandoise sida haije ko numit pu amambo olan gani thabu I olan gani jehova ki angak pom so akibu numit adu lakchang mamang dam moin haije nadi numit to mammani adugo thana igum ngala gani aduna maram oidena adu lak taragadi prabhu jisu gi ani subala ani sini masida yumphom oira kanda hoje kanna wopak sandoise ne adu solar eclipse opujana mamal lagani adu prithvi je mamal labni aduna prabhu jisu krishna ani sini sinausa adubu haideba solar eclipse ga kaino zigadi karigumba mari amata leina deba hujiki khoina prophecy jiga mari leina deba khoina numit haidi solar eclipse me am thokre hoji america la thokeba solar eclipse 2017 da mu thokre adu hoji 2024 mokhoina astronomers adu kana sana haibi mutunda amung masi 2048 jo mu thokne ha masi event jiga ko adubu hoji bible da hairami ba kone revelation phongdok biba taruki time strom da haiba prithvi da khona akan jwara ba thokani adugun numin amangani thana igum ngangani aduga thom atyagi thom jaksing tarakani haiba masidi hana loin thokre masi ko masi yengminase angamba numi ko britannica da gilo thokani akan jwara ba je hoji asuk pa suk chawba jwara ba thokte lisbon earthquake hai ko masi portugal gi masi 1755 tani masi hairiba se November 1 1758 earthquake chom thoki ko haidi port city gi ko Lisbon hairiba je Portugal gi jagam di masina mi lising
humfu hale ko mase atugi matung damu masina akanba nikpajina maram hoidana yum ko lising train thoi asigumba building gumba je ase manghan ta le hai ada November war ko haiba numit che kana all saints day haiba numit che da thokuni mi amba church ta chanaba church loina kana ba aduna maram hoidana mangbane ba smai to ko aduga smai na mang hamni aduga earthquake se hek loiba matamda mu kaidawi haiba tanda tsunami amu lai kanba tsunami je la kanda Lisbon gi nakhoi YouTube nakhoi na Google taro kana nakhoi yeng bi snapsan ai ju Google lai lo kuni nakhoi Google taro yeng wa aduga historical gi oba ju myam lai adu boina Google da phangni Google da ina khoi yeng tobyo adu matung da tsunami ko angba adu gum bajina tsunami jina mu jei bne aduga Lisbon ngajing ai ri Lisbon gi mafam je adu masina mu ship taw bne silare masimu thoe 1755 November 1 ade mathang da thagi mambaje masi May 1980 da ko masi thoeba 1798 na kansagi tribulation adu baba na have tribulation kana omis na haja have tribulation jani subala thung wan da thokne hoi adu ju thokani adu bo hojik ti 3 gi akan ba tribulation haji sai lising ma sani ga humfu basi revelation 13 aduga darkened chapter 7 da ko masi maram da time prophecy gi maram da yawne ba masi 1780 da thokre ba se mausa na ko New England ha pham ji da Poland ha di America gi ni ko ha ri pham si da ne thokne ba se mausa na New Jersey da ko masi mausa na numit chat num lai adu khangau da na masi mamak pa ne ba ha ri ba mam ba ji na kai do kanda asuki mating mam me ha ko mase num dang do adu gum da adu ko na candle tham ba darka le hai kanao mishnadi masi simjida haibigi matuinadi ai samdan jarage ai laitabnina adu mambane maru che phau mayon makum hanare mayumda hanjanare sasan pau mayumda hanjanare taibung eba khatana masi numdang nate na khanbane ba taijinadi asuki mating mamme hai masi je masi adu matamda mijine pakhanabni si thokre adugi matungda haiba asigi numit asimakta da ko haiba numit asida masigi ahing jida khona thaje thole thola kana masi igum na changang he aduna haireba bible na hairamba prophecy je masi thungre ba aduga kon bagi prophecy thom sasing gi tarakani habje masina November 13 1833 da thokre masina ko North America da ni ko masi awang thangba North America da thokre masida ko masida tare je thawan chak mathi je ko masi asuki mati atyada ko hangam ko pung kyamrum ko hai ayukte si mai hobum matan from the early hours of the morning to the cups of the sunrise ko ayuki matam de yin smaina thoke hai matam ki am tage have November 12 13 da asunai ko masina hai visible from my that night ko hai dang chida hangom masina tho ije 1500 meters per hour pung amada lising amaga la amaga lising yang khai sang ko mai gi mathi je tai hai sigo ahing ji khithara kun hai ko base ahing ji da ko sinausing masine samai tawduna tarai hai masi ju thokre masino ko Google tawra yeng bio aina habi je khasoi bio no ko ni yeng masidi pulap thokrabne aduna masi adubu haidi base masi the Bible na thokre adubu ji thokadaba solar eclipse masi gadi Bible gi prophecy gi mariam ta leina deba danen to the wall empire mari lakne hai adubu danen 7 da jo hai hoji ngari je kaino hoji little horn haidi little horn haidi antichrist power masi hana lakre madu de khona Bible gi matun nadi Martin Luther kaino na habi matun nadi antichrist power kana no prophecy ni Roman Catholic Church organization ne adubu ji ayamba protection sina thabri individual ama Jerusalem da lakane have never madudi Bible da yaude si Bible gi prophecy am ta yaude hoji khona ngai bi de roiba ina haje ke na koina aigi khona revelation na to daning gi series no khona sangani adu roiba warning gi sineba masi kakten ne khona ngai je phongdo piba 14 gi 19 ko hom super sagaduru tuna mokoi matung dina ko den honare kana gumna sa adu bom sumagi mutubu kurum labdi adu ko marai bukta natraga mokoto kudam pang labdi mahak ki mai hona sawbi gi tengkot adu da
ꯍꯥꯏꯖꯤꯟꯅꯈ꯭ꯔꯕ ꯌꯥꯟꯁꯤꯟꯅꯗ꯭ꯔꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯒꯤ ꯌꯨ ꯑꯗꯨ ꯊꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯁꯦꯡꯕ ꯁꯒꯠꯁꯤꯡ ꯑꯃꯁꯨꯡ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯡꯗ ꯃꯩ ꯑꯃꯁꯨꯡ ꯑꯆꯥꯛꯄ ꯀꯟꯊꯨꯡꯅ ꯋꯥꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯔꯦꯚꯦꯂꯦꯁꯟ 14ꯅꯤ ꯑꯗꯨꯒ ꯐꯣꯡꯗꯣꯛꯄꯤꯕ 13ꯗꯣ ꯅꯈꯣꯏ ꯃꯗꯨ ꯑꯩꯒꯤꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯃꯁꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯣꯕ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯄ꯭ꯂꯦꯂꯤꯁꯇ ꯆꯪꯉꯒ ꯅꯈꯣꯏ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯃꯇꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯅꯦꯕ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯦ ꯃꯁꯤꯅꯦꯕ ꯑꯔꯣꯏꯕꯒꯤ ꯁꯥꯏꯟ ꯍꯥꯏꯁꯦ ꯁꯥ ꯈꯨꯔꯝꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯂꯥꯛꯀꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯁꯥꯟꯅꯤ ꯑꯗꯨꯒ ꯁꯣꯂꯔꯏꯀ꯭ꯂꯤꯞꯁꯅ ꯑꯔꯣꯏꯕꯒꯤ ꯁꯥꯟ ꯅꯠꯇꯦ ꯍꯣꯏ ꯁꯥꯏꯟꯁꯅ ꯍꯥꯏꯕ ꯉꯩꯁꯤꯗꯤ ꯆꯨꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯟꯗꯦꯗꯅꯤ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯕꯤꯕ꯭ꯂꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯤ ꯑꯣꯏꯗꯦ ꯃꯁꯤ ꯆꯨꯝꯃꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯀꯤꯕꯤꯅꯤꯒꯅꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯄꯥꯞ ꯍꯥꯏꯗꯣꯛꯆꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯆꯦꯠꯅ ꯊꯥꯖꯔꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯩꯃꯤꯟꯅꯁꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯣꯂꯔ 이클립ꯁꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯈꯨꯗꯝꯅꯤ ꯑꯗꯩ ꯃꯁꯤꯗꯒꯤ ꯑꯦꯃꯦꯒꯦꯗꯣꯟ ꯍꯧꯒꯅꯤ tribulation ꯍꯧꯒꯅꯤ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯠ ꯔꯦꯞꯆꯔ ꯍꯧꯒꯅꯤ ꯀ ꯍꯥꯏꯕꯁꯤꯡꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯁꯦꯀ꯭ꯔꯦꯠ ꯔꯦꯞꯆꯔꯒꯤ ꯃꯔꯝꯗꯁꯨ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯥꯃꯣꯟ ꯃꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯗꯁꯨ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯁꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯜ 8ꯗ ꯊꯣꯛꯀꯗꯕ ꯁꯣꯂꯔ ꯏꯀ꯭ꯂꯤꯞꯁꯁꯤꯒ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯝꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ